Sen khallu nang na hek ngam liba makhai sen khallu ngasi gi ahing sida heloi hingchabi se khun sidagi tanthok daba yade Masigi pupu tomba haiba but asi aigi thabakta yamna yelakadorida. Yengune se masigi pupu tomba haiba but anuba se kaya da lam helinu yengune se mana mathau leitaba se kaya muk leitege haibabu to naw aina nupi amaka koijaba si phawba hek yengseli wani. Hello Shahembe pupu tomana ai khoida su kanna tanaragi se nangbu nami to karib to udraba haibani aina khara kanna paikhal u hairaga nang suwa berani He nupa tuminna leiba yadabra karigi chakat chakat nganglino. Iya masi mina hairiga machinga ji khumine natte na puroi boy gadoriba to naw aingonda phawba hojik tagi howna nachindu khumba howradi hayeng ai khoini leiminaradi kamain tau tare ha. Hota bro tabiri bro hota bro. ꯑꯩꯒꯤ ꯃꯔꯨꯞꯇꯨꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯃꯥꯅ ꯑꯩꯒ ꯃꯇꯧ ꯂꯩꯕꯤꯒ ꯎꯅꯍꯟꯒꯅꯤ ꯍꯥꯏꯔꯝꯕꯅꯤꯅꯦ. ꯃꯗꯨꯒꯤ ꯃꯔꯨꯞꯇꯣ ꯃꯄꯨꯛꯁꯨ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯖꯥꯠꯅꯤ. Khara phagadra hairaga hanagi phibamda atam hekta tai. Masibu kanamatana hek layengba ngamlaroi doriba zatane aibo. Pupu tomba masigi nupasibu amuk hanagum pharaknaroidra. Haujiksu adum choirolonba toktri. Mane heloi nupi pamba se hui na thi pamba gumbani onthok na pam khraba magi makok sina adum ningsing du na leirabani na heloi bhuttu gi mami du mafam sidagi chatpa ngamdre ma su thambau bu koisen sena du na leire. Pupu tomba madugi heloi nupi do kadai dare hawiya tharu aigi ti khangan ge bama. Ahanba magtada pupu TV bu mityeng tabiriba pumnamakpu sonam chanuna khurumjari. Ngasi su mayamgi damakta anoba wari ama puduna lakjari. Wari asi mayam punna taminarasi. Thaina mamangai khunu kharang laba ama turel amagi torbanda u pambi amada makon saduna leirammi. Nongmadi atopa khunu kharang amom ama mahakna leiriba turel adugi wangmada makon sanabagi damak pairaklammi. Khunu kharang laba adusu amom adugi manakta changsinduna asumna hairammi. Aisu itomda turel asigi torbanda leibani aduna nahak aigi nupi oirasi aikhoi ani punna leiminarasi haina hairaklammi. Uchek amom adunasu hoi yare ado nahaki marupu kana kana leirabagi haina hanglammi. Uchek laba aduna aigi di marup amata leiti haina khumlaklammi. Khunu kharang amom aduna aikhoi ani leiminasi hairabadi nangi marup mapang hana khara tinakho nangna khudong thiba ama tarakpa matamda nangi marup singduna nangi mating pangbigadoribani haina hairaklammi. Khunu kharang laba aduna aigi di marup amata mathau tade hoi pharese nahakna marup thamo hairabanina ai yarage kana kanano aiga marup sanagadoribasibo. Khunu kharang amom aduna tu yengo aikhoina leiriba turel asigi manakta nongsha thengu amadi khunu makhoi ahum leibani makhoi ga hana nahaka marup sanaro haina hairaklammi. Asumna khunu kharang laba adu thengu gi manakta marup sanaba laklammi. Khunu kharang laba aduna thengu da sumna hairai ho thengu ngasidagi aikhoi ani marup sanarasi. Thengu aduna shu harau harauna hoi yaye marup aigidi laibak phabane haina khumlaklammi. Mathangda uchek adugi manakta amuk laklammi. Khunu kharang laba aduna ho uchek ngasidagi aikhoi ani marup sanarasi khudong thiba ama tarakpa matamda mateng pangnasi haina hairaklammi. Khunu kharang laba adugi wadu uchek aduna su yarammi. Hoi marup nahakna karigumba ai mathau taraklabadi hairau ai khudakta adumak nangi mating pangba lake haina khumlaklammi. Khunu kharang laba adusu yamna harau jarammi.
Mahak nungshaagi manaktashu amuk lai, nungsha adunasu yamna harauna, hojikti aikhoi ani marup oirabani, aduna nangi khudongthiba khudingmak aina ngakthoklegani hairaklammi. Khunu kharang laba aduna yamna nungaijare marup hairamlaga mahak amuk halaklammi. Khunu kharang laba adu amomgi manakta changsinduna ai makhoi ahumga marup sanarakli, makhoinasu harau harau yabirai hairammi. Madudagi khunu kharang amom aduna yamna phare adudi hojik aikhoi anina nungaina leinaba ikol ama sarasi. Khunu kharang laba adunasu hoi phare adudi turel asigi wangmada hauriba awangba upambi asya masida aikhoi anigi ikon sarasi hairaklammi. Ashumna khunu kharang matai manau ani adu makon saduna nungaina leirammi. Matam khara leiraga makhoi anigi macha ahum amasu phangjarami. Khunu kharang laba aduna aikhoi anina ikon saduna leiriba u pambi asina khwaidagi mafam chaba haibadu oire. Mafam asidadi sadanba amatasu yaurakpa ngamlaroi. Adubu nongmadi makhoina khallamliba adugi tayonabada mafam maduda sadanba nupa anikhak laklammi. Sadanba nupa ani aduna ashumna wari sanarami. Ngasidi laibak thiba haibadu oire, theba ama phawba hek phaba phanglakti. Numisu tasilakli, sa amata phadana yumda hanjinbadi nungaite. Aduna ngasigi ahingsimadi turel asigi torbalda lekhrasi. Sadanba amana amuk hoi theba amata phaba phangdrabasu thengu natraga nga kharada oirabasu pharaga chatkisi haina hainarami. Asumna sadanba nupa ani adu khunu kharang matai manauna makon saduna leiriba u pambi adugi makhada ahing leklammi. Sadanba anidu kang yamna chikpadagi mai thagalasi hainarami. Aduga mathakta uchek machasingduna khongbagi makhol su taraklammi. Madudagi sadanba nupa aniduna uchek khongbagi khonjel ni taribasi theba adu phaba phangdrabasu uchek singsi oina phakhrasi hainarami. Makhoi anina sanariba waridu khunu kharang matai manau ani adunasu tarami. Khunu kharang laba aduna khonjel asi taibang miyoibagi khonjel ni. Amom adunashu langanu tumina layu sadanba asidagi nanthoknaba aikhoi pambai ama sijanasi hairaklammi. Khunu kharang laba aduna phare aigi marup uchekto ai amukta kauruge hairamlaga mahak uchek adugi manakta laklammi. Asumna khunu kharang laba aduna pairaklaga uchek aduda wari pumba tamlure. Uchek aduna chatlo nahaki nupi angangbu cheksinna senaruro. Sadanba nupa ani adudi aina thokpa taurage hairaklammi. Ashumna khunu kharang laba adu amuk pairaklami. Somdana sadanba nupa ani aduna mai hana hugatlasi mai asi ngandrabadi ucheksing asi phaba ngamloi hainaduna makhoi ani mai hugatnaba hotnarami. Somdasu sadanba nina tauribadu uchek aduna lona yenglammi. Aduga mahangna khallibasi thabak oina pangthoklage haina turel aduda irukhirami. Sadanba ani adushu mai hugatpa loiraga u mathak aduda kakhatlammi. Uchek aduna tureldagi ising kaya ama mayana umsillaga chakliba mai aduda kamsillaga mai adubu muthatlammi. Mai mutkibaduda u karamba sadanba anidu amuk kumlai aduga sing asi chotpa yauraba male khanduna amuk nauna hugatnaba hotnarami. Handaksu amuk uchek aduna ising chaisilami. Uchek adugi mawongdu ubada khunu kharang laba aduna aigi marup uchek asi aikhoibu kannaba hotnabada yamna ware. Aduna ai marup thengubu amukta kaurugi haiduna mahak thengugi manakta laklammi. Thengudasu wari pumba lirammi. Thenguna naha karisu khallunu marup aina thokpa taurage hairaklammi. Matau ashumna thengu adu turel adudagi kangphalda kakhatladuna sadanba ani aduda ma lei haiba khanghallammi. Sadanba nupa ani adushu thengudu ubadagi marup uchek asi phabgi mahut thengu asi phakibana hena aikhoi anigi pukthanba haibadu oirani. Aduna thengu asi oina pharasi hainarami.
ꯁꯥꯗꯥꯟꯕ ꯑꯅꯤ ꯑꯗꯨꯅ ꯃꯈꯣꯏꯗ ꯁꯦꯠꯂꯛꯄ ꯈ꯭ꯋꯥꯡꯆꯦꯠꯇꯨ ꯂꯧꯊꯣꯛꯂꯒ ꯊꯦꯡꯒꯨ ꯑꯗꯨꯒꯤ ꯃꯈꯣꯡ ꯅꯥꯝꯃꯗ ꯄꯨꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯐꯤ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯈ꯭ꯋꯥꯡꯗ ꯀꯤꯁꯤꯜꯂꯒ ꯊꯦꯡꯒꯨ ꯑꯗꯨꯕꯨ ꯆꯤꯡꯈꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯦꯡꯒꯨ ꯑꯗꯨꯅ ꯑꯣꯏꯅ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯈꯪꯆꯤꯡ ꯆꯤꯡꯊꯔꯝꯃꯤ꯫ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗꯤ ꯊꯦꯡꯒꯨꯅ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯪꯗꯕꯅ ꯀꯔꯤꯃꯠꯇ ꯁꯦꯝ ꯁꯥꯍꯧꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯊꯦꯡꯒꯨ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯥꯔꯝꯕ ꯈ꯭ꯋꯥꯡꯆꯦꯠ ꯑꯗꯨꯁꯨ ꯁꯦꯒꯥꯏꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯥꯗꯥꯟꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯊꯦꯡꯒꯨ ꯑꯁꯤ ꯐꯥꯕ ꯉꯝꯂꯔꯣꯏ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯇꯧꯔꯝꯕ ꯎꯆꯦꯛ ꯐꯥꯕꯒꯤ ꯊꯕꯛꯇꯨ ꯑꯣꯏꯅ ꯃꯈꯥ ꯆꯠꯊꯔꯁꯤ ꯍꯥꯏꯗꯨꯅ ꯃꯩ ꯑꯃꯨꯛ ꯍꯧꯒꯠꯅꯕ ꯁꯤꯡ ꯈꯔ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯨꯅꯨ ꯈꯔꯪ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯎꯆꯦꯛ ꯑꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯁꯥꯗꯥꯟꯕ ꯑꯅꯤ ꯑꯁꯤꯕꯨ ꯇꯥꯟꯊꯣꯛꯄ ꯉꯝꯂꯔꯣꯏ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯅꯣꯡꯁꯥ ꯑꯗꯨ ꯀꯧꯔꯨꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯅ ꯆꯠꯂꯒ ꯅꯣꯡꯁꯥ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯨꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯅꯣꯡꯁꯥ ꯑꯗꯨ ꯁꯥꯗꯥꯟꯕ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯉꯪꯂꯒ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯁꯥ ꯑꯗꯨ ꯎꯕꯗꯒꯤ ꯁꯥꯗꯥꯟꯕ ꯑꯅꯤ ꯑꯗꯨ ꯀꯤꯗꯨꯅ ꯃꯐꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯒ ꯍꯣꯠꯇꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯈꯨꯅꯨ ꯈꯔꯪ ꯃꯇꯩ ꯃꯅꯥꯎ ꯑꯃꯗꯤ ꯎꯆꯦꯛ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯕ ꯉꯝꯖꯍꯧꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯃꯣꯝ ꯑꯗꯨꯅ ꯂꯥꯕꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯔꯨꯞ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯑꯗꯨ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ? ꯎꯆꯦꯛ ꯂꯥꯕ ꯑꯗꯨꯅꯁꯨ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯎꯃꯪ ꯑꯗꯨꯗ ꯃꯈꯣꯏ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯪꯅ ꯑꯃꯨꯛ ꯄꯥꯟꯕ ꯉꯝꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫